Manipurgi Ningthou Sanajaoba Leishembana Rajya Sabha mifam yaonabagi Manipur thadoktringeida miyamda piramba thajabasing thabakta onthoknaba center gi luchingba kaya unaduna taksinba leptri Masigi manung channa Manipurgi amatta ngairaba Regional Institute of Medical Science Aiims pu All India Institute of Medical Science Aiims ki Thakta Onkhatnaba UnionHealth Minister Harsh Vardhan da Ayiba Cherol piduna amadi hakthengnana unaduna pukning singsinkhre thasi kunmathoigi MP Ningthou Sanajaoba Leishembagi Cherol aduna hai Aiims asi lakadoriba chahi asida chahi yankhai mapung faragani masiga iroinana Manipurgi miyamna Aiims asibu Aiims ki thakta thamba pamli Karigumba Egg is policy amadi Trans-Asian Highway singna mapung fana thabak tawraklabadi Aiims asi awang nongpo khakinatana Southeast Asian region gi achauba medical hub ama oigadoribani Lakadoriba kumja lisingani kunmathoi asida Aiims ki chahi yankhai mapung farakpagi Golden Jubilee celebration asigi mangoinana Manipur miyam gi khudol oina Aiims pu Aiims ki thakta onkhatpa asi mai pakhanbiu haina miyam gi mahut sinduna Ningthouna Union Minister gi pukning singsinki Manipur miyamna matam sangna dagi khanduna laklaba manglan Union Minister na soidana mapung fahan bigani haibagi thajaba thambaga loinana state amadi central government ka miyam ga leinariba mari hena session hanba ngamlagani hainasu Cherol aduna makha tabaga loinana masi mai paklabadi puari oiragani hairi Panbayabadi tha asigi chaichat nipanda Aiims ta pangthokiba thoram amada MP Sanajaobana Aiims pu Aiims ki thakta pukhatnaba honagani haina miyamda thajaba piramkhibani